MSTV mieng tabi basingbu nomaitham kajalna khurumjari hojik nunthilgi oiba pau pijari Manipur lenga ke transport department na thasigi komathoi da thokhiba order amagi matung inna ngasi Imphal to Churachandpur bus service chatkre adum oinamak bus service adu Churachandpur yaudabida Phugaksau ikhaidagi mamai leiraga halakre ngasi ayu pung 10 tabadagi malonggi all depot tagi bus service adu chatpa hauki aduga Phugaksau ikhaida pung 10 rom tabada yauki Bus service adu security ningthina deploy tawraga chatki adum oinamak bus service adu da passenger amata tongkhide hairi Aikoi amata oina punna hingminase haiba wakhalonda apunbagi khanna nainaba mifam ama pangthoknabagi damak thawrang loiraba adu lenga ki mieng makhada ayaba piraktabadagi matam kaktana yaithokre hiramasigi matangda sawalwanda leiba UNLF ki former chairman RK Megengi yumda pangthokpa pawgi mifam amada khanna nainaba mifam asibu sinba langbada saru yariba volunteers welfare fund gi program coordinator Gojendro Khubomayum nahai Manipur da mayoknariba aruba tanfam asida maru oriba himinabagi wafam asi khananainabagi damak miyamgi oiba khananainaba mifam ama ngasi pangthokani tawramba adu mari leinaba singna lenga ke mieng makhada ayaba piraktabadagi matam kaktana yaithokle matam chaba amadi lengakna ayaba pirakpa matamda mifam asi amuk pangthoknaba hotnari Relief camp ta lanjanaduna leiriba singi awabada punna saru yaminaraga amata oina himinasi haibagi wakhalonda khananainabagi mifam asi sinnaba hotnabani lengang amadi mari leinaba singi maikaidagi mifam asi pangthokpagi ayaba pibiyu haina mangjaunana haibada ayaba asi pigani haibagi thajaba pirakhibani adumapu aroiba mikupta mifam asi phambagi ayaba adu pirakhidabani maram asina mifam asi sinnaba hotnabada achauba daita loramba singna makha tana mifam asi sinnaba hotnarakpada punna saru yaminasi loina lenga ke mieng makhada mifam asi phambagi ayaba su pirakhigani haibagi thajaba lei haiki Kogi Chinau Singh, Iche Ichal, Ima Ibel, Amadi, local club Singh, Digi Maira Paibi Singh, Ekoina Haizer Ubada, Saruk Yagani Haidna, the Singna, Saruk Yani Habi Ayaba, Bibi Pasingna, Nasigi, Yamna, Tanza, Akogi, Yamna, Kanotor, Wumatam Asida, Matam Zapatana, Koi Singdo Pose, Sigi the Mukta, Koi volunteer. Welfare fund gi maikaidagi waro bidanaba amasung huzik lairiba phibam ase nunggi oiba wakhalon ase khangminaduna waro bidanaba nungda ningsingjari Nongsum Maira Paibi Loop Amadi Nongsum Club ki mioi singna lekai adugi mioi khara drug saramba thengnarakpadagi wahang pahang tawraba matung drug yuanbada chenaba mioi ani khurai haikru makhongdagi faraba matung Maira Paibi Loop Amadi Club ki mioi singna warakre thaudok adu Imphal East District ki Khundrakpam Kendra gi manung chanba Nongsumda puraktuna warakhibani faraba mioi sing adudi khabaisoi mamang lekai dagi mayang lambam akhu chahi 36 apopa mayang lambam Roma chahi Humudra Mari Kawi atopa mioi adugi mingna mayang lambam gani chahi nifumdoi apokpa sanayaini gani hariba mioi asidi police na faduna warning tawraba mioi amasuni hairi makoi ani dagi lupa listing 10 muki number 4 amadi SPT blessing yaramki gani na haidorakpagi matung inna drug sing adu kwakta da mayum panba machanupi bembemgi mapuroiba boyboy kauba asidagi lobani hairi United Committee Manipur UCM Palen Unit Kaksing District hangdokpaga loinana unit asigi thaupunaba khallaba members sing wasak lobagi thorom amangasi Palel Ibudau pakhangba sangdenda pangthokre
United Committee Manipurgi President Joy Chandra Konthokjamna athoiba mithunglen oina saruk yaduna pangthokhiba ngasigi thauram aduda Youth Voluntary Association YBA Palelgi ex-president Ibotombi Purkhambamna thauram mapu amadi Palel Maira Paibi Lupki Publicity Secretary M Basantina akhanaba mithunglen oina saruk yakhi ngasi UCM Palel unit ki thaupunaba khankraba sing adudi chairman oina Purkhambam Ibotombi vice chairman oina Mutum Punil Secretary oina Sarangthem Loyanganba Organization Secretary oina Purkhambam Bimol Publicity Secretary oina Mutum Ganeswar Cashier oina Mutum Basanti amadi Publicity da Yengkhom Medini Devini ngasigi thaupuba khanduna wasak lobagi thauram aduda mari leinana athoiba mithunglen oina saru yakhiba UCM gi President Joy Chandra Konthokjamna mahaki warwal piraduna phongdokhibada aikoi gi leipak asida kanglu furup kaya leminari tabu aikoi asi kanano kadaidagi haurakpano haibadudi isana khangadabani isana khangna aranba haizin badi yaroi isana asengba khangdragadi Manipur ga mari leinaba record sing adu paraga khangani Manipur gi ariba record amadi history paraga aranba mawongda semdoklaga scholar sabadi yaroi Manipur gi history amadi geographical boundary bo hek thugainaba honaraklabadi mapok singisu lan lawroi haibasi aikoi punna khangminasi haiki aikoi history mo lana makoi puraga makoi ki phuki fadana ba tawbase khudam lekadabni haibo wafumud maramaduna aigi izati gi yengaga aigi phuki yengaga aikoi ki Manipur kanglai pa Manipur di puari history se lana puthabata ragadi madu akai bula masi masana ta adu maramaduna aikoi puari Manipur aikoi ki kanglai pa Manipur ki puari se aikoi ki tasena achumba nganga aikoi tasena leiragadi santi problem ngangani haibuse ai thajaba wakaloni Chatliba thasigi tang kunmari dagi kunipan fawba Punjab ki Mogada Indian Red Cross Society Punjab State Branch na yumbu oiraga pangthokadawriba National Youth Exchange Program 2023 da saru yarugadaba Youth Red Cross Indian Red Cross Society IRCS Manipur State Branch ki team ngasi Imphal thadokre Manipur ki team asi IRCS Manipur State Branch ki Chairman Narendra Ningomba Vice Chairman Dr. Laisram Manglem Secretary Athokpam Navachandra Treasurer Naroibam Premjitna Luchingli amadi Youth Artist single loina na miyoi 18 na saru yari Manipur ki team asina Manipur ki mahau sinduna pena maitai isai matam isai maitai jagoi thang ta recitation paper reading tonganba hiram singda Youth Exchange Program aduda performance utkani amadi atai stage singa athoi ahen tanagani hairi Chayol sigi haukiba sagol sen numit ki nungdang wairamda Jammu and Kashmir ki Punch ki Surankoti Police Station ki jurisdiction manung Datyar Morgi Deraki Gali amasung Bufias ani ge marakta afaba khutlai matik chana paiba terrorist singna army gypsy amasung truck amada ambush tawduna lami manga hatkiba amasung anina asok apan nangkiba thaudoki makha chatharapa oina security personnel singna ngarang ayuktagi hauduna Rajouri district ki Deraki Gali da search operation chathaba haukhre loinana ngase ayuk angan badagi Jammu and Kashmir gi Punch amasung Rajouri district singda mobile internet service sing thingjinkhre hairi matang asida nunthulgi pau sanuk sabalo shinjare image tv eng tabiri basingbu amukana kurumjari